ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯩꯁꯥꯕꯤꯗꯨꯒꯤ ꯊꯋꯥꯏ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯩꯁꯥꯕꯤꯗꯨꯒꯤ ꯊꯋꯥꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯎꯅꯥ, ꯂꯛꯁꯃꯟ ꯑꯃꯗꯤ ꯌꯣꯍꯦꯟꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯏꯁꯩ ꯌꯦꯡꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯅꯤ꯫ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯧꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯑꯣꯝꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯎꯅꯥ, ꯂꯛꯁꯃꯟ ꯑꯃꯗꯤ ꯌꯣꯍꯦꯟꯕ ꯀꯔꯤ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯊꯧꯖꯤꯜꯂꯨꯕꯗ ꯌꯣꯝꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯆꯦꯟꯊꯣꯔꯛꯂꯒ ꯄꯥꯎꯅꯥ, ꯂꯛꯁꯃꯟ, ꯌꯣꯍꯦꯟꯕ ꯃꯈꯣꯏ ꯑꯍꯨꯝ ꯏꯉꯛ ꯉꯛꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨ ꯍꯦꯛ ꯈꯥꯝꯕꯒ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯁꯣꯛꯄ ꯑꯃ ꯂꯩꯔꯦ, ꯑꯁꯣꯛꯄꯁꯦ ꯌꯥꯝꯅ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇ ꯄꯨꯁꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯄꯥꯎꯅꯥꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯗꯨꯅ ꯑꯁꯣꯛꯄꯗꯣ ꯀꯗꯥꯏꯗ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯣ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯀꯠꯂꯤ, ꯑꯗꯨꯒ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯒ ꯇꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯅ ꯗꯣꯛꯇꯔ ꯎꯅꯗꯨꯅ ꯂꯥꯏꯌꯦꯡ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯗꯣꯛꯇꯔꯁꯤꯡꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯑꯗꯣ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯏꯟꯁꯤꯟꯗꯨꯅ ꯃꯍꯥꯛ ꯑꯣꯄꯔꯦꯁꯟ ꯑꯃ ꯆꯠꯊꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯔꯤ ꯃꯇꯥ ꯃꯌꯥꯝ ꯑꯃ ꯊꯣꯝꯖꯤꯜꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯀꯝꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯄꯥꯎꯅꯥ, ꯂꯛꯁꯃꯟ ꯑꯃꯗꯤ ꯌꯣꯍꯦꯟꯕ ꯃꯈꯣꯏꯅꯁꯨ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯟꯁꯤꯟꯈ꯭ꯔꯤ, ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯂꯥꯛꯂꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯥꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯁꯤꯟꯅꯖꯍꯧꯔꯒꯦ, ꯁꯦꯟ ꯊꯨꯝꯗꯤ ꯀꯌꯥꯝ ꯆꯪꯈ꯭ꯔꯦ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯂꯛꯁꯃꯟꯅ ꯑꯗꯨꯒꯤꯗꯤ ꯈꯟꯕꯤꯔꯨꯔꯒꯅꯨ, ꯑꯩꯈꯣꯏꯁꯨ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯂꯩ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯎꯅꯥꯅ ꯅꯨꯄꯤ ꯑꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯈꯪꯍꯧꯗꯦ, ꯍꯦꯛꯇ ꯃꯔꯤ ꯃꯇꯥꯅꯦ ꯍꯥꯏꯕ ꯀꯥꯡꯕꯨꯗꯨꯗ ꯁꯤꯟꯅꯔꯝꯂꯤꯕꯁꯦ ꯐꯠꯇꯤ ꯐꯠꯇꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯌꯣꯍꯦꯟꯕꯅ ꯀꯗꯥꯏꯗꯒꯤ ꯐꯠꯇꯕꯅꯣ, ꯃꯃꯥꯅꯦ ꯍꯥꯏꯗꯅ ꯑꯃ ꯅꯨꯄꯤ ꯑꯃ ꯂꯥꯛꯏꯗꯨꯗꯤ, ꯑꯗꯨꯅ ꯄꯪꯀꯞꯇ ꯀꯞꯄꯤ, ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯕ ꯅꯠꯇꯦꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯨꯗꯃꯈꯣꯏ ꯄꯨꯟꯅ ꯇꯣꯡꯈꯠꯇꯨꯅ ꯑꯗꯨꯃꯛ ꯊꯧꯔꯛꯂꯤ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯛꯁꯃꯟꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯌꯣꯍꯦꯟꯕ ꯑꯃꯗꯤ ꯄꯥꯎꯅꯥꯅ ꯂꯩꯍꯧꯔꯣ ꯍꯥꯏꯗꯨꯅ ꯂꯛꯁꯃꯟꯕꯨ ꯊꯝꯕꯤꯔꯝꯂꯤ꯫ ꯑꯁꯨꯝꯅ ꯊꯅꯝꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯁꯨ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯌꯣꯍꯦꯟꯕꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯄꯥꯎꯅꯥꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯒꯥꯔꯤ ꯑꯗꯣ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯒꯥꯔꯤ ꯑꯗꯣ ꯊꯧꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯒꯤ ꯁꯤꯠ ꯄꯔꯦꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯕ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯕꯗꯒꯤ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯐꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯎꯅꯥꯅ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯤ, ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯣ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯕꯒꯤ ꯇꯨꯡꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯔꯤ꯫ ꯃꯃꯥ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯉꯤ, ꯏꯁꯩꯗꯤ ꯉꯁꯥꯏꯅ ꯂꯣꯏꯈ꯭ꯔꯕꯗꯥꯏꯅꯦ, ꯏꯁꯩ ꯃꯈꯣꯜ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯉꯥꯡꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯥꯎꯅꯥꯅ ꯃꯍꯥꯛꯅ ꯏꯁꯩ ꯌꯦꯡꯂꯨꯔꯒ hallꯛꯄꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯤꯉꯩ ꯊꯦꯡꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯇꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯃꯥ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯨꯗ꯭ꯔꯤ, ꯐꯔꯦ ꯄꯣꯊꯥꯔꯣ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ, ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯂꯛꯁꯃꯟ ꯑꯃꯗꯤ ꯌꯣꯍꯦꯟꯕ ꯄꯥꯎꯅꯥꯕꯨ ꯍꯧꯕ ꯂꯥꯛꯂꯤ꯫ ꯄꯥꯎꯅꯥꯁꯨ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯄꯔꯤꯈꯥ ꯆꯠꯅꯕꯒꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯀꯥꯟꯁꯤꯗ ꯅꯪꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯄꯥꯎꯅꯥꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯄꯥꯎꯅꯥ ꯍꯣꯕꯦ ꯇꯧꯗꯨꯅ ꯄꯔꯞ ꯂꯣꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯏ ꯄꯔꯤꯈꯥ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯁ꯭ꯀꯨꯜ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛ ꯑꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯩ꯫ ꯃꯈꯣꯏꯅ ꯉꯔꯥꯡ ꯀꯟꯈꯤꯕ ꯂꯩꯁꯥꯕꯤ ꯑꯗꯣ ꯐꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯤ꯫
asomna makoina wari sana sana lakpada lambida nupi ama chattuna lehoribato makoi ahumna ui madu ubada Lakshmana asida chaloriba nupi dupu ngarang aikoina kanbi khiba nupi duga masak manadro wa adu tabada yuhenbana hera nangdi yamuna bujengamine aikoidi khangpu khangdine asomna hairaga makoina tongliba gari adudagi mamaya do leithatuna nupi adomda yengai matam aduda makoina hojik uriba nupi ado laptakna asum chattuna lehori madu ubada pawnana asigi nupi siro ngarang aikoina kankibado ma nemi ngarang yama thina sokhibani aduga madi matau karamna is onthokthuna phatro hoida he mi bu kuya naba yabro khitang sokpagi bo yarase masake dum phathini asomna makhoi ahumna sanari ba wari adu tabada ukto adu tominari ba makhoi sing aduna kanano nei nakhoina namit jeng duna wari sanari ba dubo haiduna hanglai wafa madu ta makhoi di phagi tori bani haiduna kaisuna te da haiduna makhoi ma le thoktuna noi masidagi di makhoi ahum ado school jorduna school la tangsin duna parikha thakhrei asomna makhoi parikha loirabagi tungda mayumlomda amo hanunabagi damakta gari tongduna lakpata ngasai makhoi thengnakhiba nupi ado amukasu lambi adugi mapanda thengnakhi amukasu pauna Lakshman amadi yuhenbana nupi ado amukasu thengnaba duta karino masigi nupi sina lambi sida hangar handa jatana lairiba sibo haiduna wari sanari matamadu da yuhenbana magisu magi thabak amagi chatpa oiramgani masu thabak loraduna mayumda halakpa oiramgani haiduna wari sanari asomna tawduna haujekti makhoi magi mayum jongona ba asom laklei gari parking joroduna parking dagi kumtharabagi tungda makhoi mayum jongona ba lakli asomna mayum jongona ba lakbagi lambida Lakshmana ngasai akoina uriba nupi ado masak manabo oiramgani ngarang aikoina pukhatlamba hospital da lehoba nupi adodi yama thina sokhibani maramaduna mahakti oifam thokti aduga accident thokliba dusu aikoina school chatpagi lambi aduga manadi atopa lambi amadani aduna kaidonung nupi ado oithoktabani haiduna wari sari wafam aduda makhoi amana ama hai marai kya sujinari asumna tawduna haujikti makhoi magi mayum jangnaraduna changnakhri hayengdi exam loiba numini maramaduna makhoi kharangana chatsi aduga kharyamni isi hainari wafam aduda makhoi su yanaraduna nuktuna aduma kainari paunana mayum janguna ba gamgama sum chatlingai mahaki matungda kanagumba amana arapadagi amukta ngaikho haiduna kaurakhi adumna kaurakpaduta paunana kanano haiduna mahanga leithokuna jengrubadati mahaki tungda kana amata chatlamkhiri masidagiri paunana kanano ne haujikta ibu ngaikhoduna kaurakhibadaine ada yumlakta kaunabu waramareda asomna khalaga mahak mayum janguna ba gamgama sumak lakli nakan amadasu adumangai yuhenbasu magi matung domtagi kanagumba nupi amana arapadagi amukta ngaikho haiduna kaurakli adubu mahaksu leithokubadadi hekta leiramdi Lakshman su adumangai mahaksu kanagumba mana kaurae haiduna yengthokubada kana amata leiramkhidi adubu ayuk nungthilgi matam oibanina pungan nganbanina thoina kisaludi mayumda nungaina domak changnakhi numit adugi numidang wairamni makhoi mamanaba ahumdo ngahak punsi haiduna mathang haunaraduna ngahak pulli asumna pullingai Lakshmana ngasai aikoina school soti tharaga halakpada aina thongal changakpada tunglomdagi nupi amana amukta ngaikhodana kaurai aduda aina yengthokubadadi kanam leiramdene moigi tamnabi gaido orabani ngure numidagdaga oramadi madu mihun a yorodoni Lakshman gi wafam adu tabada yuhenba amadi ponganasu aikoi soikoi gi tungda kaurai nongondasu toropro haiduna makhoi amaga nongondasu toropro haiduna hangnari makhoi ahum sak manaramba aduda makhoina masidi bura angakpamni he haiduna phagi taduna noi thoine hena khanjaludi masidagidi pawnana ado hayengsi exam loiba numini aduna aikoina ngarang isei yengruba khungang aduda lehoba aikoina wa khara haudulamba mi sing aduda unaba chalu saibro makhoi khul aduda leibanina sing sokpa khotpa tholakpada aikoina propose tawsanba yani asomna haudulale wafam aduda makhoi mamanaba ani adusu hoi yaine koirosine mafam adudi phajaba nupi mayam amsa lehowi haiduna wari sanari asomna makhoi wari sanarabagi tungda numit ache thengjale changna si haiduna makhoi mayum da amuk changnari makhoi ahumna mayum janguna ba lakpagi lambida nupi ama thengnari nupi ado amuba phijon seli masamana zum thari
इखंग खंगौदना थोंगाल अमदगी चेंथोरक्लगा मखोय अहुमदा अमुक्ता ngaiखो हाइदुना खामई नुमिदांगी मतम ओइबनिना मम्बनिना थोइना हेना कनानो हाइबदो खंगनुदी मतम अदुदा लक्ष्मणना कैदोरगे हाइदुना हंगी मतम अदु नुपी अदुना आई यामना कीरे आसाय फावबदा थिनबियोनरा हाइरी वफम अदु ताबदा पाउना अमदा योहेनबना थिनगे लाओ हाइदुना नुपी अदुबु थिनलिबनी हाइदुना नुपी अदु मांगदा चलल्ली अदुगा मखोय अहुमना मतुंगदा इदुना असुमक चटली असमने ngaiak chapminnarabagi tungda nupi aduna aigi thongal jawre haraduna mahak thongal amata lesenun lehawi matam aduda paunana karinu ne si nupi siwa hai lakshman yohenba hujike nupi tuna lehori ba thongal adubu mi leina brane hoine lene dabane mana sanghori dudi lerak ngacho adagi sum chakraga labuk tabane aduga mana sigi yumsil lehorage haiduna karige ai madubu but urajalo अस ज्ञान ताब नतेदा चसिलो असुमना हाइनरगा मखोय अहुमदो परप मागी मागी युम यंगनबा चनरी असुमना तौदुना पाउना लक्ष्मण अमदे योहेनबा मागी मागी मयुम यंगनबा असुम चनखिबना हौजिकति मखोय मखोयगी मयुम यंगनख्रि नुमित अदुकी अहिंगदनी पाउना नुवाना तुमली मतम अदुता महागसे नुपी अमना लाओ हाइदुना महाकपु कोइपु पुदुना चलमी पाउनासु होय हाइदुना नुपी अदुगी मतुंग इनदुना माकचु अदुमक चलमी अदुबु असुम साना चलबगी तुंगदा नुपी अदो मफम खंगदना मांखी नुपी अदुना मफम खंगदना मांखी बदुदा पाउना महाक लमहांग अदुदा कोइलै लेदुना जिंगलिंगै मागी अकोइबदो असुम असुम ममसिलई असुमना ममसिलकलगा आमुबो खुसा मया ममना तिंथुरक्तुना महाकपु फागे हाइदुना तोरकपदा पाउना मेकअप खंगथोक थोलई मसिदगिदी महाकना ममंग ओइरंबदुदा यामना हराउजरी इस हौजिकिदु मंग वेरेको मकु मंग हाइबदु ओइरा माले असुमना खलगा महाक ngaihakti tumthadabida leiri adoga mahak amuk tumthakri mathangi ayukni pauna nganta haugatuna mahak mawai mamik tathokuna leiri lakshman amati yohenbasu mahausa ge matogum mahaku hawal lakli matam aduda pauna magi mamangda ukibado mokoi anida tami afamaduda lakshman amati yohenbasu मखोई के ममंग दा थोली बदुगा चप माने हाइदुना तमी वफम अदुदा पौनाना करिनो अखोई अहुम दा मीने कोरपगी मखोल ताबा अमदी मंग दा फतबा मंगमंगबा चप चप मानरिबा सिबु कमाई तौबजनो मदुदा युहेनबना ओ अखोई अहुम से लुनति नै खंगबा अदुनानी मरो थोने हेना खजलुनो कांदे से परीक्षा दम चलसिलो असम दा हाइदरगा मखोई दो परीक्षा चनबगी दमक्ता थोनरखी असम दा मखोई दो परीक्षा चनबगी दमक्ता थोख्रै अदुबु ngasiदी मखोइना ngarang थेंगनखिबा नुपी अतो थेंगनखिद्रि मखोइना एग्जाम हलक्लबगी तुंगदा मखोइना हाइनखिबगी मतुंगिना नुमिदांग वाइरमदा मखोइना ngahन इसै येंगलुबा खुलदुदा चलुसी हाइनरि मसिदगिदी मखोइ अतो पौनाना गाड़ी पुथोकलगा मखोइ कोइबा अमुक चलमी परीक्षा लोइबा नुमितनिना ममा होइसु करिमता हाइद्रि परीक्षा तौरिङैगे मनुंगदा फावबदा इसै येबा चलिबा आंगांसिंगनि परीक्षा लोइरबदी अमुकि हेना ngaवबा ताबनि खनदुना थोइना हेना हाइनदबुगुम तौइ मसिदगिदी पाउना लक्ष्मण जोहेनबा मखोई ngahani sai yengluba khuladu laktuna मखोइना थिंगनखिबा नुपी सिंगदो थोलकपरा हाइदुना येंगदुना लेरी असुमना मखोइना एग्जाम हलक्लबा मतुंग नुमिदांग वाइरमदा खुल अदुता ngaiha कोइथोकलरबगी तुंगदा नुमिदांग मखोइगी मयुम यौनबा गाड़ी अदो थौरई नुमिदांग वाइरमगी पुंग मगा अमुक तारकपा अदवाइदा मखोइना गाड़ी अदो यांगना असुम थौरकपदा ngahन मखोइना इसै येंगलुरगा हलकपदा एक्सीडेंट थोकतुना लेरमबा मफम जगा अदुमक्तदा नुपी अमा लेपतुना लेरमी नुपी अदुना पाउना अमदे लक्ष्मण अमदे योहेनबा मखोइ अहुमबु मखोइ खतुना खामई मखोइ खतुना खामकपा अदुता पाउनाना गाड़ी अदु खामलगा सिदिंग खाना खोइना एक्सीडेंट थोपु नुमिता कनकिबु नुपीदु नत्रो वाफम अदुदा लक्ष्मण अमदे योहेनबसु मानिने हाइदुना खोमी मखोइना गाड़ी अदु खामलगा नुपी अदुदा नंगबु सिगी मफम सिदा ngahmu एक्सीडेंट थोपु नत्रो हाइदुना हंगी नुपी अदुना नखोइदि बतौ करमना खंगलिबनो हाइदुना हंगी पाउनाना इबेमा नंगनिने अखोइ मयाम चंगदना हॉस्पिटल दा पुखलमिदो वाफम अदु ताबदा नुपी अदुना ओ आइदि खंगजा हौद्रे हाइदुना थागत वाहि कयामा फोंगदोकली वाफम अदुदा लक्ष्मण अमदि युहेनबना यारेदा अखोइबु खामगी मरम करिनो हाइदुना हंगी मतम अदुदा नुपी अदुना आई असवाइ फाउबदा यावजगी असिदा खरा चलगा युम अमन लेबनी मदो आइगी युमनी अदुदा चंगलगा चा ग्लास अममतंग थगुसी हाइदुना खोमली मसिदगिति पाउना लक्ष्मण अमदि योहेनबनसु यारादुना
nupi ado gari aduda kakhalhali aduga gari ado thauduna lai khara thaurabagi tungda nupi aduna makhoi gi yum adu jawre khamo haiduna khamalli aduga makhoi ahum punna yum amada kaushallai yum ado yamna phajai yamasu chawi yum ado kana amata leiramdi matam aduda paunana ibema yum masidi kanamta leibu udi natumta leibro adumna hanglakpadu nupi aduna laiti babane imane aduga aine akhoi ahum leibani haiduna khomi matam aduda lakshmana ahalamandi krai krai da chakhibagi haiduna hangi adubu nupi aduna thoina hena makha tarodri mafam masida phamammu ai charorake haiduna chakhumlomda changki matamdo numidang oirabani pauna lakshman amadi johenba yum adugi manungda thariba sofa aduda pareng sana phamlaga yum adugi fajaraba design singado yengduna leiri matam adu lakshmanna yumsi inadi yamna khunba janida masigi nupi si lauradi ai yum masik mapu oiduni hai ngaikon he lakshman nangna nupi si lau haidubu nangku chahi kya surage hai nati mi dugumba miyeng lana yenganu ne ais nungai da ko ibunga yohenba nupi khunima nangi loi oiro ne ha ngaikone asida theliba photo asibu ojiki nupi dugi natro mani ka dorage oh ma si luhongbagi dress sela kapasna hena phajini asumna hairaga lakshmanna hogatlaga mahaki mamangda theliba photo aduda mahangna sangchinduna ngehak jing matam aduda photo ado lengakpagum tawi lakshman khangpek khangduna kai no sidia asomna hairaga mahangna chongthokpaduda yohenba amadi paungana kaidorage nangbo haiduna hangi lakshmana hai photo si lengakpagum tawine wafam adu tabada pauna amadi yohenbana noklaga ai yara salao nisa sanranu sita tumina phamulo midi thorolaga nai chop chopnarani asomna harakpadu lakshman photo adu ta haifet jengaga mahak pauna amadi yohenbana phamliba sofa adu da mahak su phamli tanja adu da nupi ado sa kap ahu puduna tholakli aduga pauna lakshman amadi yohenbada piri masidagi di makhoina cha adu thangna nupi adu da mingkai kobono haiduna hangi nupi aduna aigi ming thadoi sana kawi haiduna khomi matam adu ta paunana adu thokriba accident lodubu mato karamna thokibano adumna hanglakpa adu ta nupi aduna numito maha isai yengba chalubani isai yengluraga makhoi gi lekai gi mi singa punna hanminarakpani asomna hanminarakpana mayam singa do magi mayum jawduna mathang lehori aisu aigi thungan jawre changhorage haiduna aigi thungan lomda parap chenduna lakpap tanjani tanja adu maktada gari ama yanga thoklaga aingonda thomki madagi gari ado yana amuk thokri tanja adu makada aiga lonena isai yengba chaminaruruba thangana changkhiba lekai adugi miyoi singa do aina gari thomkhiba duta mathang chensel laktuna aibu laika nakhibani tanja adu makada nakhoi laktuna nakhoina aibu hospital da pukhatkibani wafam adu tabada paunana o aikhoi gi punsida asol ana taraba ana ekama kallu haiduna di tamnam bajani yama nungaire ado ichandi chahi ke amuk suraba wahang adu tabada le sabi aduna noklaga ai chahi ko nipan muk suri haiduna khomi paukhum adu tabada lakshman amati yohenbada pauna da yengaga noksalli pauna kaidorage na bani na engonda yengaga nuiduna haiduna hangi lakshman amati yohenbana kashi tawte haiduna mabani ngehak nui masidagi di pauna ado ichi haiba tare aikoi dagidi yamna halle aikoi su amuk chakhinarba tawrage adumna hairakpadu ta thadoi sanana hoi phare ai thindoke haiduna makhoi ahumbu thindorai thongalomda tholakpada lakshman amadi yohenba noktuna paunada nahana migi namagumba aduta hop saruri bra haiduna hangladuna noktuna chatli paunana ayadugumba karimta khanba leiti haiduna wa khumli asomna makhoi noktuna gari aduda kakhallaga mayumlomda dumak lakli asomna hojikti numit aduma haukhri mathangi ayuk anganba aduta pauna lakshman amadi yohenba makhoi walking chatsi hanaduna walking chatli asomna makhoi walking asum lakpana waiting set amada makhoi pothari waiting set aduda su makhoi miyoi kharasu pothaduna leirami matam aduda waiting set aduda leiramliba miyoi singaduna wari kharasu sanari ngahangi isai yengba numita accident thokpada sokpa nupidu pibum yam lura malene sirani haibar keno bu haini ina kaira khunba imungi masani mapalamda puraga layenge so haidi
ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯑꯣꯏꯔꯣꯏꯗꯕ ꯃꯤꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯃꯄꯥꯟꯗ ꯄꯨꯔꯒꯕꯅꯣꯗ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯐꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯁꯤꯔꯕꯅꯤ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄꯗ ꯃꯤꯍꯨꯟ ꯈꯖꯤꯛ ꯈꯖꯤꯛ ꯆꯣꯡꯕꯗꯒꯤ ꯃꯍꯥꯛꯁꯤ ꯁꯤꯕ ꯉꯥꯏꯅ ꯊꯝꯂꯤꯕꯅꯦꯅ ꯍꯥꯏ ꯗꯣꯛꯇꯔꯅ ꯌꯥꯔꯔꯣꯏꯅ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯅꯤꯅ ꯌꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯊꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏ ꯃꯄꯥꯟ ꯂꯝꯗ ꯄꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯔꯛꯇ ꯑꯃꯨꯛ ꯇꯠꯈ꯭ꯔꯗꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯖꯤꯛꯁꯤ ꯃꯁꯥ ꯈꯔ ꯀꯟꯈꯠꯂꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯣ ꯅꯪꯗꯤ ꯄꯥꯎꯕꯨ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤꯅꯦ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯑꯣ ꯊꯧꯗꯣꯛ ꯊꯣꯛꯏꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯑꯩꯒꯤ ꯌꯨꯝ ꯂꯩꯌꯦ ꯑꯗꯨꯗ ꯃꯊꯪ ꯄꯥꯎ ꯇꯅꯕꯒꯤ ꯋꯥꯅꯤ ꯌꯨꯝ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯆꯥꯎꯈ꯭ꯔꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯗꯨ ꯀꯅꯥꯝꯇ ꯂꯩꯅꯗ꯭ꯔꯕꯅꯤꯅ ꯍꯨꯔꯥꯟꯕꯁꯤꯡꯅꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯍꯨꯔꯥꯜꯂꯝꯃꯅꯤꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯄꯥꯎꯅꯥ ꯑꯃꯗꯤ ꯂꯛꯁꯃꯟ ꯌꯨꯍꯦꯟꯕ ꯃꯣꯏꯅ ꯇꯥꯔꯤꯕꯅꯤ ꯃꯈꯣꯏꯁꯨ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏꯁꯨ ꯍꯪꯖꯤꯜꯂꯛꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯍꯥꯟ ꯏꯁꯩ ꯍꯜꯂꯛꯄ ꯅꯨꯃꯤꯠꯇ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯍꯥꯏꯕꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯑꯆꯧꯕ ꯌꯨꯝꯖꯥꯎ ꯑꯃꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯕ ꯑꯗꯩ ꯈꯔ ꯆꯠꯂꯒ ꯂꯩꯕꯗꯨꯔꯣ ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ ꯒꯥꯔꯤ ꯑꯃꯅ ꯊꯣꯅꯝꯕꯗꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯁꯛ ꯐꯖꯕꯤꯗꯨ ꯄꯨꯡꯇꯣꯏ ꯇꯣꯏꯔꯦꯗꯅ ꯑꯗꯨꯗꯒꯤ ꯏꯁꯩ ꯌꯦꯡꯕ ꯍꯜꯂꯛꯄ ꯒꯥꯔꯤ ꯑꯃꯅ ꯑꯃꯨꯛ ꯄꯨꯈꯠꯂꯝꯃꯦ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯂꯩꯁꯥꯕꯤ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯀꯣꯃꯥꯗ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯄꯥꯟ ꯂꯝꯗ ꯄꯨꯒꯗꯕꯁꯨ ꯃꯔꯛꯇ ꯑꯃꯨꯛ ꯇꯠꯈ꯭ꯔꯗꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯁꯦ ꯃꯁꯥ ꯈꯔ ꯀꯟꯈꯠꯂꯛꯄ ꯉꯥꯏꯔꯤ ꯀꯟꯈꯠꯂꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯁꯨꯝ ꯁꯣꯟꯖꯜꯂꯛꯑꯦꯗ ꯍꯥꯏꯗ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯥꯎꯅꯥꯅ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯅꯦ ꯑꯩꯈꯣꯏꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯊꯦꯡꯅꯗꯅ ꯆꯥꯒ ꯊꯛꯇꯅ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯄꯨꯁꯜꯂꯤꯕꯗꯨꯕꯣ ꯄꯥꯎꯅꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯣꯛꯁꯜꯂꯒ ꯑꯗꯨꯗꯤ ꯕꯨꯠꯅ ꯑꯣꯏꯔꯝꯃꯅꯤ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯅꯣꯛꯂꯝꯂꯒ ꯃꯈꯣꯏ ꯍꯧꯒꯠꯇꯨꯅ ꯆꯠꯅꯈ꯭ꯔꯦ ꯄꯥꯎꯅꯥ ꯂꯛꯁꯃꯟ ꯑꯃꯗꯤ ꯌꯣꯍꯦꯟꯕ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯗꯦ ꯀꯔꯤꯅꯣ ꯃꯈꯣꯏꯗ ꯊꯣꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯥꯎꯅꯥꯅ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏꯅ ꯀꯜꯂꯝꯕ ꯅꯨꯄꯤ ꯑꯗꯣ ꯎꯅꯔꯨꯁꯤ ꯀꯔꯤꯒꯨꯝꯕ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ ꯃꯁꯥ ꯀꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯕꯗꯤ ꯀꯔꯤꯁꯨ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯂꯝꯂꯕꯗꯤ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯀꯗꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯄꯥꯎꯅꯥꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯛꯁꯃꯟ ꯑꯃꯗꯤ ꯌꯣꯍꯦꯟꯕꯁꯨ ꯌꯥꯔꯗꯨꯅ ꯍꯣꯏ ꯑꯩꯈꯣꯏ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯪꯒꯤ ꯒꯥꯔꯤ ꯑꯗꯨ ꯄꯨꯊꯣꯔꯛꯂꯣ ꯑꯗꯨꯒ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯄꯨꯈꯠꯂꯝꯕ ꯅꯨꯄꯤ ꯑꯗꯣ ꯀꯝꯗꯧꯔꯕꯒꯦ ꯍꯥꯏꯕꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯁꯤ ꯍꯥꯏꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯒ ꯃꯐꯤ ꯃꯔꯣꯟ ꯂꯣꯏꯁꯤꯜꯂꯕꯒꯤ ꯇꯨꯡꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯅ ꯉꯍꯥꯟ ꯅꯨꯃꯤꯗꯥꯡ ꯑꯃ ꯏꯁꯩ ꯌꯦꯡꯕ ꯍꯜꯂꯛꯄꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯊꯥꯗꯣꯏꯁꯅꯥ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯕꯅꯤ ꯃꯗꯣ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯀꯣꯏꯍꯪ ꯍꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯃꯩꯊꯪꯗ ꯃꯈꯣꯏꯅ ꯄꯨꯈꯠꯂꯝꯕꯗ ꯊꯦꯡꯅꯕ ꯗꯣꯛꯇꯔ ꯑꯗꯣ ꯊꯦꯡꯅꯔꯗꯨꯅ ꯑꯩꯈꯣꯏꯅ ꯉꯍꯥꯟ ꯄꯨꯈꯠꯂꯝꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯅꯨꯄꯤ ꯑꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯒꯦ ꯄꯨꯊꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄꯗ ꯔꯤꯐꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯗꯣꯛꯇꯔ ꯑꯗꯨꯗ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯐꯔ ꯇꯧꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯕꯒꯤ ꯇꯨꯡꯗ ꯔꯤꯐꯔ ꯇꯧꯈꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯊꯤꯐꯝ ꯈꯪꯈꯤꯗꯦ ꯑꯁꯣꯝꯅ ꯃꯈꯣꯏꯅ ꯐꯅ ꯀꯟꯅ ꯊꯤꯔꯕꯁꯨ ꯐꯪꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯄꯥꯎꯅꯥ ꯂꯛꯁꯃꯟ ꯑꯃꯗꯤ ꯌꯣꯍꯦꯟꯕ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯣ ꯌꯧꯔꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯗꯣ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯒꯤ ꯃꯃꯤꯁꯨ ꯇꯥꯗꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯥꯛꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯑꯃꯗꯤ ꯃꯊꯛ ꯃꯈꯥ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏ ꯊꯪꯅꯕꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯂꯒ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯀꯅꯥ ꯍꯪꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯄꯥꯎꯅꯥꯅ ꯇꯥꯃꯣ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯃꯈꯣꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯅꯨꯄꯤ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯕꯗꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯛꯈ꯭ꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯕ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯄꯨꯊꯔꯛꯇ꯭ꯔꯤꯅꯦ ꯃꯈꯣꯏꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯇꯣꯞꯄ ꯑꯃꯗ ꯂꯥꯌꯦꯡꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯗꯨ ꯍꯪꯂꯤꯕꯗꯨꯕꯣ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯂꯛꯁꯃꯟꯅ ꯍꯧꯖꯤꯛ ꯃꯈꯣꯏꯗ ꯊꯣꯛꯂꯤꯕꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯆꯥ ꯊꯛꯂꯝꯂꯤꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯊꯥꯗꯣꯏꯁꯅꯥ ꯀꯧꯕ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏꯕꯨ ꯆꯥ ꯄꯤꯊꯛꯂꯛꯂꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯇꯝꯃꯤ
ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯁꯣꯏꯗ꯭ꯔꯕ꯭ꯔꯣ ꯌꯨꯝ ꯑꯁꯤꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯊꯥꯗꯣꯏ ꯁꯅꯥ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯍꯧꯖꯤꯛ ꯀꯣꯃꯥꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗꯅꯣ ꯀꯔꯝꯕ ꯖꯒꯥꯗꯅꯣ ꯍꯥꯏꯕꯗꯣ ꯀꯨꯞꯅ ꯍꯪꯂꯛꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯍꯟꯅ ꯍꯧꯖꯤꯛ ꯅꯨꯄा ꯑꯗꯨꯅ ꯇꯂꯛꯈꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯗꯗꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯣ ꯍꯦꯛ ꯌꯧꯕꯒ ꯅꯨꯄꯥ ꯑꯗꯨꯅ ꯇꯂꯛꯈꯤꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯪꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯔꯤꯉꯩ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4 ꯇꯥꯁꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯪꯗꯨꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯅꯔꯁ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯅꯔꯁ ꯑꯗꯨꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯁꯨꯒꯥꯏꯅ ꯍꯥꯏꯔꯕꯒꯤ ꯇꯨꯡꯗ ꯅꯔꯁ ꯑꯗꯨꯅ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯄꯨꯊꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯛꯁꯃꯟ ꯖꯣꯍꯦꯟꯕ ꯄꯥꯎꯅꯥ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯐꯔꯒ ꯄꯨꯊꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯔꯁ ꯑꯗꯨꯗ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯔꯁ ꯑꯗꯨꯅ ꯃꯍꯥꯛ ꯐꯔꯒ ꯄꯨꯊꯈꯤꯕ ꯅꯠꯇꯦ ꯃꯍꯥꯛ ꯑꯗꯣ ꯁꯤꯔꯕꯅꯤ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯂꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯌꯨꯝ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨ ꯌꯧꯕꯗꯗꯤ ꯄꯨꯡ 5 ꯇꯥꯁꯟꯈ꯭ꯔꯦ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯑꯋꯣꯏꯕꯃꯛꯀꯤ ꯊꯥꯗꯣꯏ ꯁꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯌꯨꯝ ꯑꯗꯨꯗ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯃꯗꯤ ꯐꯤꯡꯎꯣꯛ ꯁꯦꯠꯄ ꯀꯌꯥ ꯇꯤꯜꯂꯤꯕꯗꯣ ꯃꯈꯣꯏꯁꯨ ꯈꯪꯂꯦ ꯑꯗꯨꯕꯨ ꯌꯨꯝ ꯐꯥꯎꯕꯗꯤ ꯆꯪꯁꯤꯜꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯃꯈꯣꯏ ꯇꯞꯅ ꯌꯨꯝ ꯑꯗꯣꯝꯗ ꯆꯪꯉꯛꯏ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯣꯝꯗ ꯆꯪꯉꯛꯄꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯑꯍꯜ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯊꯦꯡꯅꯔꯦ ꯑꯍꯜ ꯑꯗꯨꯅ ꯅꯈꯣꯏ ꯑꯍꯨꯝꯁꯨ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯒ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯎꯅꯥꯅ ꯌꯥꯝꯅ ꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯀꯔꯤꯅꯣ ꯅꯨꯄꯤ ꯑꯁꯤꯗꯤ ꯉꯔꯥꯡ ꯌꯥꯝꯅ ꯇꯒꯠ ꯇꯦꯛꯅ ꯂꯩꯍꯧꯕꯅꯤ ꯑꯩꯈꯣꯏꯅ ꯅꯣꯏꯒꯤ ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯍꯪꯕꯗ ꯃꯍꯥꯛꯅ ꯈꯨꯝꯈꯤꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯗꯅ ꯁꯤꯔꯒ ꯄꯨꯊꯈ꯭ꯔꯦꯗꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯊꯦꯡꯅꯕꯗꯨꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯈꯣꯏ ꯃꯗꯨ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯑꯃꯨꯛꯇꯪ ꯆꯥ ꯄꯤꯊꯛꯇꯨꯅ ꯁꯦꯕꯥ ꯇꯧꯅꯤꯡꯕ ꯂꯩꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯒ ꯆꯥ ꯄꯤꯊꯛꯂꯤꯕꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅꯕꯨ ꯆꯥ ꯄꯤꯊꯛꯄ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯀꯥꯏ ꯊꯪꯅꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯉꯔꯥꯡ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯦ ꯇꯥꯃꯣ ꯅꯈꯣꯏ ꯑꯍꯨꯝ ꯑꯣꯏꯕ ꯇꯥꯔꯦ ꯑꯩꯅ ꯑꯊꯥꯞꯄꯗꯒꯤ ꯅꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯁꯨꯃꯥꯡꯗ ꯅꯈꯣꯏ ꯑꯍꯨꯝꯁꯤ ꯄꯔꯦꯡ ꯁꯥꯅ ꯐꯝꯂꯦ ꯍꯥꯏꯔꯒ ꯀꯔꯤꯅꯣꯃ ꯇꯧꯕꯗꯣ ꯑꯩꯅ ꯎꯏ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯂꯥꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯊꯣꯏꯅꯕꯨ ꯈꯟꯖꯤꯜꯂꯨꯗꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯁꯨ ꯊꯥꯗꯣꯛꯄ ꯌꯥꯈꯤꯗꯕ ꯃꯇꯥꯡ ꯊꯣꯛꯄꯗꯒꯤ ꯑꯗꯨ ꯅꯣꯏꯗꯤ ꯚꯥꯞꯅ ꯗꯣꯂꯥꯟ ꯁꯥꯔꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒ ꯆꯪꯗꯅ ꯆꯥ ꯊꯛꯄꯒꯤ ꯚꯥꯞ ꯇꯧꯔꯤ ꯋꯥ ꯑꯣꯏꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯥꯎꯉꯥꯅ ꯍꯧꯖꯤꯛꯈꯛꯇ ꯈꯪꯉꯛꯂꯤ ꯃꯈꯣꯏꯅ ꯉꯔꯥꯡ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯆꯥ ꯊꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯃꯈꯣꯏꯅ ꯋꯥꯈꯜꯅ ꯗ꯭ꯔꯃꯥ ꯁꯥꯟꯅꯕ ꯑꯣꯏꯔꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯄꯥꯎꯅꯥ ꯂꯛꯁꯃꯟ ꯑꯃꯗꯤ ꯌꯣꯍꯦꯟꯕ ꯑꯍꯜ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯇꯥꯃꯣ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯁꯥꯟꯅꯕꯗꯨ ꯍꯧꯖꯤꯛꯇꯤ ꯂꯦꯞꯈ꯭ꯔꯗ꯭ꯔꯥ ꯃꯪꯗꯁꯨꯅꯦ ꯅꯨꯄꯤ ꯑꯃꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗꯁꯨ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯃꯛ ꯀꯧꯔꯛꯏ ꯃꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗꯒꯤ ꯐꯒꯗꯧꯔꯤꯕꯅꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯀꯥꯏꯁꯤꯗ ꯊꯨꯡꯒꯥꯜ 3-4 ꯆꯠꯂꯒ ꯑꯃꯥꯏꯕ ꯑꯃ ꯂꯩꯕꯅꯤ ꯃꯉꯣꯟꯗ ꯌꯦꯡꯊꯣꯛꯎ ꯑꯗꯨꯒꯅꯦ ꯀꯔꯤꯃꯠꯇ ꯇꯧꯔꯛꯂꯣꯏꯗ ꯑꯗꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯃꯥꯏꯕꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯃꯗꯤ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯀꯨꯞꯅ ꯍꯪꯗꯣꯛꯂꯤ ꯑꯁꯣꯝꯅ ꯍꯪꯗꯣꯛꯂꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯏꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯎꯅꯥꯅ ꯑꯃꯥꯏꯕꯗ ꯌꯦꯡꯒꯨꯝꯁꯤꯗ ꯀꯔꯤ ꯀꯥꯟꯅꯕ ꯁꯦꯟ ꯇꯤꯡꯒꯅꯕꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯝꯂꯁꯤ ꯑꯗꯨꯅ ꯐꯔꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯃꯤꯠꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯒ ꯍꯣꯏ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯃꯁꯥ ꯑꯗꯣ ꯄꯣꯠꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯧꯍꯧꯕꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯗ ꯃꯈꯣꯏꯗ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯝꯂꯕꯒꯤ ꯇꯨꯡꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯅ ꯌꯦꯠꯂꯝꯂꯕꯅꯤꯅ ꯃꯥꯏꯕ ꯇꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯗꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ माइबा अमा तौरगा नखोय अहुम पुन्ना लाई खोरम सी हाइरदुना लेकाय अदु लैबा अमाइबा अमादा मखोय अहुम पुन्ना मक चत्तुना
ꯑꯖꯥ ꯄꯨꯖꯥ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯪꯗ ꯃꯪꯒꯦꯝ ꯍꯥꯏꯒꯦꯝꯅꯔꯝꯕ ꯑꯃꯗꯤ ꯇꯨꯡꯗ ꯃꯤꯅ ꯀꯧꯔꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯕꯗꯣ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏ ꯉꯁꯤꯁꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯣ ꯀꯥꯎꯕ ꯉꯝꯗꯅ ꯂꯩꯍꯧꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫